ꯍꯥꯏ ꯃꯌꯥꯝ, ꯉꯁꯤ ꯑꯩꯁꯦ ꯉꯁꯤ ꯃꯊꯦꯜꯁꯦ ꯌꯥꯝꯗ꯭ꯔꯦꯕꯀꯣ, ꯍꯥꯏꯗꯤ ꯁꯤꯗꯅ ꯄꯥꯟꯁꯦ ꯀꯩꯅꯣ ꯊꯣꯡꯉꯤꯕ ꯇꯣꯉꯥꯟ ꯈꯛꯇꯪ ꯊꯥꯛꯑꯒ ꯑꯗꯨꯝ ꯊꯣꯡꯉꯤꯅꯦꯕ ꯄꯥꯟꯁꯦꯀꯣ. ꯄꯥꯟ ꯊꯣꯡꯕ ꯑꯃ, ꯑꯗꯨꯗꯒꯤ ꯁꯧꯒ꯭ꯔꯤꯗꯤ ꯑꯩ ꯑꯗꯨꯝ ꯌꯥꯎꯔꯦ. ꯀꯩꯅꯣ ꯍꯥꯏ ꯁꯧꯒ꯭ꯔꯤ ꯑꯩ ꯌꯥꯝ ꯄꯥꯝꯖꯩꯌꯦꯕꯀꯣ. ꯁꯧꯒ꯭ꯔꯤꯗꯤ ꯑꯗꯨꯝ ꯃꯁꯥꯒꯤ ꯑꯗꯨꯝ ꯌꯥꯎꯔꯦꯀꯣ. ꯑꯗꯨꯒꯒꯤ ꯍꯥꯏꯗꯤ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ, ꯁꯤ ꯂꯥꯁꯦ ꯀꯩꯅꯣ ꯇꯧꯔꯦ. ꯁꯤꯁꯤꯅꯅꯦ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏ ꯊꯩꯕꯣꯡ ꯃꯔꯨ ꯊꯣꯡꯕ. ꯊꯩꯕꯣꯡ ꯃꯔꯨꯁꯦ ꯊꯣꯡꯉꯤꯕ, ꯁꯤꯒꯅ ꯘꯤ ꯃꯣꯔꯣꯛꯀ ꯇꯣꯉꯥꯟꯒ ꯃꯦꯠꯄ ꯂꯩꯌꯦꯕꯀꯣ. ꯑꯗꯨ ꯃꯌꯥꯝ ꯑꯩꯁꯦ ꯆꯥꯕꯁꯦ ꯆꯥꯛꯁꯦ ꯂꯥꯝꯅ ꯂꯣꯏꯔꯦ. ꯆꯥꯕ ꯍꯧꯔꯒꯦ ꯃꯌꯥꯝ. ꯆꯥꯕ ꯍꯧꯔꯒꯦ. ꯅꯣꯡꯁꯨ ꯌꯥꯝ ꯂꯥꯛꯑꯦ ꯑꯩꯈꯣꯏ ꯁꯤꯗ. ꯉꯁꯥꯏ ꯆꯥꯅꯤꯡꯕꯅ ꯂꯣꯏꯔꯕꯅꯤ ꯏꯟꯖꯥꯡꯁꯦ ꯊꯣꯡꯕꯗꯩ. ꯍꯟꯗꯛꯀꯤ ꯅꯠꯇꯦ, ꯑꯩꯒꯤ ꯂꯥꯏꯐꯀꯤ ꯑꯣꯏꯅ ꯑꯍꯥꯟꯕ ꯊꯩꯕꯣꯡ ꯃꯔꯨ ꯁꯣꯛ ꯆꯥꯖꯕꯁꯦ. ꯍꯥꯎꯋꯦ. ꯑꯩꯅ ꯑꯩꯈꯣꯏ ꯃꯥꯅ ꯉꯥꯡꯉꯒ ꯊꯣꯡꯉꯤꯅꯦ, ꯑꯩ ꯆꯥꯅꯤꯡꯗꯦ ꯍꯥꯏꯅ. ꯑꯗꯨ ꯆꯥꯔꯒ ꯍꯥꯎꯔꯝꯃꯦ. ꯂꯥꯡꯉꯦ. 이거 하나? 뭐 사요? 속이 너무 하위? 그래, 하라. 아이들이 안 빠는데. 아, 자. Hỏi. Qua bị lệch ra.
Xong rồi làm thuế. Ăn mùi hầu này. Ngon ra vậy. Cái pan thong cái pan mà hi janin để pan tan janin pan trên hào này. Thầm cái lên làm thuệ chắc chà vậy. Rồi. Putulnya ulang mana nggak mau saya rasa Aduh mèo ấy cha ba lồi đấy aduh hả aduh mèo ấy cha ba lồi ko cha ba lồi jare ba aduh hadi nong si am lai mèo ấy loi salage hadi video se yam sang su na maroi ke ba ko hadi aduh nunti mathel hina bo hona ba ai si do re wa bana hadi nunti mathel kai cha do ba kai dau do ba haina mathel thi ba da loi wa re aduna hadi aduh me normal su cha ra ge normal hadi dum
ꯂꯩꯅ ꯑꯃꯇꯪ ꯑꯅꯤꯇꯪ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯆꯥꯔ ꯌꯥꯒꯦꯕꯀꯣ ꯑꯗꯣ ꯃꯊꯦꯜ ꯇꯧꯕꯁꯨ ꯋꯥꯏꯅꯀꯣ ꯁꯥꯕꯁꯦ ꯍꯥꯏꯗꯤ ꯇꯜꯂꯦꯕ ꯇꯧꯅꯤꯡꯗꯦꯕ ꯋꯥꯔꯁꯨ ꯋꯥꯅ ꯑꯗꯨꯝ ꯑꯩ ꯍꯥꯏꯗꯤ ꯇꯧꯔꯕꯅꯤꯅ ꯑꯗꯨꯝ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯅꯤꯡꯕꯗꯣ ꯑꯗꯨꯗꯨꯅꯦꯕ ꯇꯧꯅꯤꯡꯉꯦꯕ ꯑꯗꯣ ꯍꯥꯎꯋꯦ ꯏꯟꯖꯥꯡ ꯑꯗ ꯃꯌꯥꯝ ꯑꯩ ꯚꯤꯗꯤꯑꯣ ꯃꯇꯥꯡꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦꯕꯀꯣ ꯑꯗꯣ ꯅꯣꯡꯁꯨ ꯌꯥꯝ ꯂꯥꯛꯏ ꯑꯗꯨꯅ ꯌꯥꯝ ꯀꯨꯏꯅ ꯅꯝꯃꯔꯣꯏꯒꯦ ꯃꯇꯥꯡꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯣ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕꯀ ꯇꯧꯕ ꯀꯥꯎꯔꯝꯒꯅꯤ ꯃꯌꯥꯝ ꯇꯧꯁꯟꯕꯤꯔꯝꯃꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯃꯇꯥꯡ ꯂꯣꯏꯁꯤꯜꯂꯒꯦ ꯕꯥꯏ ꯕꯥꯏ